district singi mafam kayada ngasi su hukudara mathoirak suba wildlife week ki thorong pangthoknakre. Manipur lengakna chatharakliba election drive ke saruk ama oina thangal bajar gi mafam singda lam khopchinduna dukan sanjilamba sing JCB sidinaduna thugaibagi thabak chathakre. मिजोरम की लेंगपुई एयरपोर्ट ता एरोप्लेन ना पाइखतनबा रनवे दा चेलकपा होरकपदा रनवे दा अकाई अतोय लेरकपदगी ngasiगी ओइना एयरपोर्ट असिदा तारगदबा फ्लाइट खुदिंगमा कैंसल तौथोखरे. अमदी वर्ल्ड वेटलिफ्टिंग चैंपियनशिप ता वेटलिफ्टर साइथो मीराबाई चानू चैंपियनशिप असिदा सिल्वर मेडल फंगबंगमख्रे अनोबा नेशनल रिकॉर्ड अनि थंख्रे. ISCOM MANIPURI News meeting tabir ba pumna mapuruk sana sherminna taram nokchaba galoina na pungja sifawagi maru iba posting sadok natijari. Jiribam Forest Division na sinduna Jiribam gi babuparada laiba PWD guest house cha human animal coexistence haiba team da humfudarama thoirak suba wildlife week celebration 2025 kamari lainana village level awareness campaign ama ngasi pangthokre. Thauram aduda Jiribam Forest Division gi Divisional Forest Officer DFO Elangbam Nirmala Chanu amadi Honorary Wildlife Warden Huirem Rajan Kumar Singh Mari Lainabal Range Officer Singh Jiribam gi tongan ba mafam kaya dagi lakhiba miyoi kayana saruyaki ngasi pangthokliba awareness program asi maru oina miyoi bana umang wamang loinana mafam sing asida leiriba shanga singa punna hingminnaba haiba hiram asida maru oina khananainaki. Thoram aduda slide projector sing sizinaduna environment ga mari leinaba kaya uttuna miyamda uhanki matung Honorary Wildlife Warden Huirem Rajan Kumar Singh da tawbimal khangba utpa oina Divisional Forest Officer Elangbam Nirmala Chanuna khudol pot piduna ikai khumnaki. Thoram aduda Divisional Forest Officer DFO Elangbam Nirmala Chanuna hai ngasi aikhoina tawjariba awareness program asi chahi khudingi wildlife ki matang tawba thoramni prithvi da leiriba lamlaki sha uchek sing asigi matang da miyam punna khangminnaduna makhoibo aikhoina kannaba amadi ngak sendona thamnaba awareness ki thoramni. Jiribam gi miyam naso wildlife ki maramda hena khangminnaduna makhoi ngakpi senbinabagi matangda pangthokpa awareness ni haiki. District Forest Officer DFO Bishnupur Waikhom Roma Baigi Mityeng Makhada Humfudarama Thoirak Suba Wildlife Week Celebration 2025 Kamari Lainana Human Animal Coexistence Haiba Team da District Level Wildlife Quiz Competition Bishnupur Forest Division Nasinduna Kiam Banningsing Sanglenda ngasi pangthokre. Thauram adu DFO Bishnupur Waikhom Roma Bai RFO Bishnupur HQ RK Sadananda RFO Bishnupur Forest Division Mutum Nilamani RFO Moirang H Geet Chandrasu Saryaki Quiz Competition aduda Bishnupur District ki manungda leiba Khangatlaba School Sing Haibadi St. Xavier School Moirang LCM Moirang Bishnupur Public School Modern Higher Secondary School Bishnupur Taubul High School dagi team manga nasaru yaduna quiz ki athoi ahen tanaki. Thauram aduga mari leinana DFO Bishnupur Waikhom Roma Bai na phongdokhibada haurakliba mahairui singda Manipur da fangliba sha uchek sing asi mahairui singda mamuttana khanghanaba pandamda quiz competition asi pangthokpani. Bishnupur gi laikai singda chattuna mobile awareness amaso wildlife kandaba yade makhoibu conserve tawdaba yade makhoibu kanba makhoibu yokhatpa haiba asi aikhoigi thaudangni haiba asi miyamda chayol ama chupna mobile awareness asi pangthokhigani haiki. School mangadagi team manga semjaraga angangsing asida makhoi wildlife ki matangda hangba awareness ama oina
ꯑꯩꯈꯣꯏꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯡꯅ ꯐꯪꯉꯤꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯃꯣꯏꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯣꯏꯅ ꯀꯨꯏꯖꯀꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯑꯦꯋꯦꯌꯔꯅꯦꯁꯁꯨ ꯁꯤꯟꯖꯔꯤꯕ ꯃꯣꯕꯥꯏꯜ ꯑꯦꯋꯦꯌꯔꯅꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯋꯥꯏꯜ ꯂꯥꯏꯐ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯃꯈꯣꯏꯕꯨ ꯀꯟꯖꯔꯕ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯃꯈꯣꯏꯕꯨ ꯀꯟꯕ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯄꯨꯔꯒ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜꯗꯁꯨ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯦꯋꯥ ꯄꯔꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯆꯥꯟꯗꯦꯜꯒꯤ ꯂꯝꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯦꯋꯥ ꯄꯔꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ADC ꯆꯥꯟꯗꯦꯜ MD ꯐꯤꯔꯣꯖ ꯈꯥꯟ DFO ꯆꯥꯟꯗꯦꯜ ꯗꯣꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩ ꯅꯥꯒꯥ ꯍꯣꯍꯣꯒꯤ ꯋꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯦꯕꯤꯗ ꯕꯣꯌꯦꯁ ꯀꯨꯟꯃꯥꯊꯣꯏ ꯁꯨꯕ ARꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯕꯤꯁꯥꯜ ꯔꯥꯏ ꯑꯃꯗꯤ ꯂꯝꯕꯨꯡ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯅꯣꯍꯥ ꯂꯥꯡꯉꯨꯅ ꯃꯔꯨꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ DFO ꯆꯥꯟꯗꯦꯜ ꯗꯣꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩꯅ ꯍꯥꯏꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯪ ꯀꯨꯝꯖꯥ 2028 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯆꯍꯤ 100 ꯁꯨꯔꯛꯄꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯇꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 ꯐꯥꯎꯕ ꯊꯥꯈꯥꯏ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ ꯁꯦꯋꯥ ꯄꯔꯕ ꯅꯦꯁꯟ ꯐꯔꯁꯠ ꯑꯦꯠ ꯔꯦꯠ 75 ꯀꯦꯝꯄꯦꯟ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1985ꯗꯒꯤ ꯂꯦꯞꯇꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯔꯛꯂꯤꯕ 64ꯔꯛ ꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯅꯤ ꯁꯦꯋꯥ ꯄꯔꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯥꯟꯗꯦꯜꯗ ꯈꯟꯒꯠꯂꯕ ꯈꯨꯜ 9ꯗ ꯎ ꯆꯥꯔ 2,000 ꯍꯦꯟꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯥꯁꯥꯁꯤꯡ ꯑꯃꯗꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯣꯡꯅ ꯔꯦꯂꯤ ꯀꯌꯥꯁꯨ ꯆꯠꯈꯤ ꯃꯁꯤꯗ ꯗꯣꯛꯇꯔ N ꯃꯨꯅꯥꯜꯅ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯟꯗꯦꯜꯒꯤ ꯃꯤꯌꯥꯝꯅ ꯊꯧꯔꯝꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜꯗ ꯂꯩꯕ ꯈꯟꯒꯠꯂꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯀ꯭ꯂꯥꯁ 9, 10ꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯦꯆꯔ ꯇ꯭ꯔꯥꯏꯜ ꯍꯥꯏꯕꯗꯤ ꯖꯪꯒꯜꯗ ꯆꯠꯇꯨꯅ ꯃꯍꯧꯁꯥꯕꯨ ꯈꯪꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯄꯨꯟꯅ 100ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯆꯔ ꯇ꯭ꯔꯥꯏꯜꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯎꯅ ꯐꯣꯔꯦꯁꯠꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯥꯟꯗꯦꯜꯒꯤ ꯖꯥꯐꯧ ꯕꯖꯥꯔꯗꯒꯤ ꯂꯝꯊꯥꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯅ ꯊꯥꯡꯀꯤꯟ ꯈꯨꯜ ꯑꯃꯗꯤ ꯃꯤꯇꯣꯡ ꯈꯨꯜꯅꯆꯤꯡꯕꯒꯤ ꯑꯁꯨꯛꯄ ꯖꯪꯒꯜꯁꯤꯡꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏꯕꯅ ꯆꯩꯊꯦꯡ ꯀꯟꯅ ꯄꯤꯗ꯭ꯔꯤꯕ ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯌꯦꯡꯍꯟꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ HC ꯅꯨꯡꯊꯨꯔ ꯑꯅꯥꯜ ꯑꯃꯗꯤ ꯗꯣꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩ DFO ꯆꯥꯟꯗꯦꯜꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯦꯆꯔ ꯇ꯭ꯔꯥꯏꯜꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ 2 ꯑꯣꯛꯇꯣꯕꯔꯗꯒꯤ ꯑꯣꯛꯇꯣꯕꯔ 9 ꯐꯥꯎꯕ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯧꯔꯤꯕ 64ꯔꯛ ꯁꯨꯕ ꯋꯥꯏꯜꯗ ꯋꯤꯛ 2025 ꯃꯅꯤꯄꯨꯔ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯊꯧꯕꯥꯜꯗꯁꯨ ꯄꯣꯁꯇꯔ ꯑꯃꯗꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯊꯧꯕꯥꯜꯒꯤ DFO ꯗꯣꯛꯇꯔ L. J. ꯁꯤꯂꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁ ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯇꯒꯤ ꯍꯧꯗꯣꯛꯈꯤꯕ ꯀꯦꯝꯄꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯣꯔꯦꯁꯠ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯧꯕꯥꯜ ꯔꯦꯟꯖꯅ ꯀꯣꯜꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯁꯇꯔ ꯊꯦꯠꯄ ꯑꯃꯗꯤ ꯂꯝꯂꯛꯇ ꯂꯩꯕ ꯖꯤꯕ ꯄꯥꯟꯕꯁꯤꯡꯕꯨ ꯍꯥꯠꯄꯤꯗꯅꯕ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯈꯤ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯄ ꯎꯆꯦꯛꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯠꯁꯤꯡꯗ ꯆꯥꯛꯇꯥꯕ ꯂꯥꯛꯂꯒꯅꯤ ꯃꯈꯣꯏꯕꯨ ꯐꯥꯕꯤꯕ ꯍꯥꯠꯄꯤꯕ ꯇꯧꯕꯤꯒꯅꯨ ꯎꯆꯦꯛꯁꯤꯡ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡ ꯍꯥꯠꯄ ꯐꯥꯕ ꯊꯦꯡꯅꯔꯕꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1972ꯒꯤ ꯃꯈꯥꯗ ꯆꯍꯤ 3ꯗꯒꯤ 8 ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯊꯤꯍꯟꯕꯁꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ
Manipur Laingakna pikhiba matamgi manungda lam khopchinduna dukan amadi yum sajillibasingna masa masana lam henjilliba saruksing lokthokdana leirakpadagi pulisna ngak senduna mari leinaba authorities singna Thangal Bazar amadi Shani Mandirgi maning thangba sarukta leiriba Major Khulgi dukan sing thugaiduna lambi pakthokpa amadi mangkhraba gali sing fatokpagi thabak chathakre adum oinamak dukan kharadi chayetnaba leibadagi eviction gi thabakta apanba oihalli 60. tongan ba thaudok singda lal hoba mari faraba mari adugi manungda miyoi amadi CKMA haibadi Chinkuki Mizo Army gi Commander in Chief ni haijaba miyoi amani miyoi adudi Churachandpur District ki P Mongjong Village tagi Paukholen gaite kawi Security Force ki kangbu amana mahakpu Churachandpur Police Station na konba S Munwam dagi khutsu khutlai ga konana fagat pangam khibani miyoi asidagi faraba khutsu khutlai sing adudi magazine aniga konana AK rifle ani AK-47 gi round Kuntramathoi amadi SLR LMG gi round chama yankhaini miyoi asidagi Hyundai Creta ama amadi Shell oina lupa lakh amasu fagapangamki Security Force na faraba CKMA gi Commander in Chief ni hairiba Paukholen gaite Manipur da leiba UKNA na chingba su haibadi suspension of operation chatnadaba lal holup singidamakta khutlai amadi drug lalonba mishak ama oibata nattana miyamdagi senkhai thongkhai tawbada chauna chenaba mishak amani hairi Nakalamaromda Security Force ke tongan ba operations singda aina thingkraba lal haulop RPF PLA gi active cadre ahum amasu fagat pangamki Security Force ke kangbu amana tha asigi tang amada Thobal District ke Yairipok Khoiro mathak laikai da chathakiba thiba humbagi thodok amada masagi yumdagi RPF PLA gi active cadre ama fabangamki farba miyoi adudi Wairokpam Sanahal Singh atopa ming Nongdamba chahini futarukni miyoi ase Thobal Turelda nunglengoi pekpa miyoi singdagi senkhai thumkai tawbada chenaba mishak amani hairi amaromda numit asimaktada Imphal West District ki tongan ba mafam anida chathakiba operation singda RPF PLA gi active cadre ani amasu fagat pagamki farba miyoi sing adudi konthaujom awang laikai da leiba masagi yumdagi fabangamkiba kayen paibam Lokendro Singh chahi yankhai nipan amadi Rims Hospital manaktagi fabangamkiba Tairen Pokpi mamang laikai dagi Indrajit Ningthaujam atopa ming angau chahi yankhai mathoini Makhoi ani tampaki tongan ba mafam singda leiba Brickfield gi mapu singdagi senkhai thomkhai tawbada chenaba miyoi singni hairi Lamdam asida thokliba irang asina maram oiraga haukiba inkumja lishing ani kunmari gi nongju thagi matamda lau uba ngamkhidaba Bishnupur District ke laumi singna thagalakiba compensation gi application sing reject tawkhiba yauna khiba adu handak amuk nawhaunana online gi khuthangda application thaba yaragani haina Bishnupur District ki DC Puja Ilangbamna thadorakpa cherol amada khangalakli Compensation asigi damakta nauna application thaning balaumi singna department asina piriba website ta changduna application thaba yagani hairi application asi thazil laba matungda fanglakpa receipt copy amadi hanagi reject tawkhiba che chang singh DC office ta amadi mari leinaba sub divisional officer da thazin gadabani haina su cherol asina makhatari
Manipurda oil palm cultivation mai paknaba pandamga loinana Patanjali Foods Limited na oil palm pambigi char puthoknabagi nursery house center ama ngasi Thawal district ki Nongpok Sekmai Khumbida hangdokre National Mission on Edible Oils Oil Palm NMEOOP scheme gi makhada Patanjali Foods Limited na paikhatpa palm pambigi char semfam haibadi nursery house hangdokpagi thauram aduda NMEOOP gi nodal officer M. G. Chandra Singh, Patanjali Foods Limited ki State Head Joshi Kiran Amadi, NMEOOP gi consultant MS Khaidem na Chingbasing Saruyaki, Thauram aduda NMEOOP gi consultant MS Khaidem na Fongdora Kibeda, India lengak na chama puthoktuna oil palm asi thanaba, National Mission on Edible Oils Oil Palm NMEOOP program gi makhada Manipur da su pak sanna thananaba thaurang paikhalakpani mai pakpa project ama oihanba haiba asida char marang kaina puthok patangai fade hojik fawada India da oil palm gi char puthoknaba company seed garden manga dagi henna leitabana konaraktabadagi India lengaktagi ayaba lauraga Indonesia amadi Thailand dagi chenduna sem saraba matungda Agriculture Department ki kuthangda laumi singda fanghanduna thahanbani haiki Lying thau malem anganba sana mahi thaugal luk wangoi na sinduna kumsi chahi gi faunau chengnau anau apen Then Kachaba, Yaunang, Hairang Pungoi Tel, Leirang Leihun Kumsi, Kumjagi Leibaki Fogai Chengai, Chaba Thakpa, Mahimarong Watanaba, Maitay Leibaka Sida, Tarit Kisenja Watanaba, Amadi, Tangdu Leitana, Ingnatap Napana Bigitoni Tauram Ama, Ngasi Wangway de Leiba, Chingu Koyum Sidaba Apunba, Kairong Hanba, Kairong Hanbi Loinana, Chingu Koyum Sidaba Sidabi Liklai, Ponjenba Imoinu Ahong Achaubi, Khubam lenda pangthokre thauram asiga mari leinana laing thau malem anganba sanamahi thaugallup wangoi gi secretary Thokchom Sarat Chandra na haikibada leibak asida tangdu leitana leitriba asibu tangdu leitana leinaba amadi aranba tawriba sing asigi mathak chingu sidaba sidabi anina wire kati thabiduna maitai furupu ngakpiyu amadi senbiyu haibagi damak thauni thauram asi pangthokpani hairiba maitrabak asida mahausagi khal kaidana thambiduna Fauthok chathok fanghanbiduna hena chahong ngahongba amadi hena faba lamdam ama oihanbinaba haibagi wakhallon dasu mapung oina pangthokpa thauni thauram amani hainasu fangdokhi Hagoi sengai mapu oiriba pan kairung hundagi anabu charai phidam jadana herang pungoi the lerang lehun tam jadana thoni thorombo asi pangjare ngasi kono na tamna pangjaba thorom sigi maruiba maramdi meteba asida lakta kumja asida tere sanjagi awa mayong na kata lakta bakya amadi silam chintha pangba khongo pulo lakta bakya amadi leba asida tangdu leita dana leina ba nuksi chana na amagam lemina ba aran ba tori mi singsi matakta singu khoim sidaba sidebi anina wayan kati thabidana wayan serak phanandi chumbagi aranbagi teba asigi Maitai Puruki Mapari Mamon Singbu Ngaki Singu Kanbiu Haina Tamana Tony Java, Adum Batoramni, Lakado Kumza Sida, Mitreva Sida, Main Sintarang Malemagi, Habadi, Singi Nongi, Amukan Kaina Tambidana, Hogoksa Hop Pandidana, Anova, Apenba, Marankaina Pangan Bina Hen, Sahong on Bulam the Mamo Hindu, Highway Pandamasida. Imphal East District ki Kairao CD Block Imphal East Chugi Manung Chanba Changamdabi Gram Panchayat na sinduna sen bachahi Inkumja lishing ani kuntaru kuntarit ki People's Plan Campaign gi formulation of GDP 2026-27 gi matangda Special Gram Sabha gi mifam ngasi Changamdabi Mathak Laikai Community Hall da pangthokre Retired Lecturer Dr. Karimuddin na mifam mapu oiduna pangthokiba Sabka Yojana Sabka Vikas haiba hiramda yumfam oikiba mifam aduda Work Program for Preparation of Labor Budget MGNREGS 15 Finance Commission State Finance Commission 2026-27 ki matangda yamna kupna khananainaki
GP asigi Panchayat Secretary TH Noren Singh su saruk yaduna pangthokiba mifam aduda sen bachahi kumja lishing ani kuntaruk kuntaret ki labor budget yauna GPDP sembagi matang Panchayat Advancement Index 1.0 score and identify the gaps, felt needs of the Panchayat, Village Poverty Reduction Plan VPRP form, SHG's federations under MRLM and its inclusion in GPDP gi matangda yamna kupna khananainaki mifam aduda saruk yaraduna changamdabi GP gi hanagi pradhan Alhaj Imran Shah nahai ngasi famliba mifam ase lakadoriba chahi kumjalising ani kuntaruk kuntaretta paikhatkadaba thabak thoram singi damakta yamna maru oiba mifam amani mifam asida miyoi lishing ama henna lakpiduna khanaba yauriba ase GP asigi oinadi yamna laibak fabani India lengakna laibak asigi mipum khuding makta thabak pinabagi damakta haudokhiba MGRNEGS ki job card holders singna thabak subiduna GP asibu amadi laibak asibu chaukhatpagi maikeida puminasi haina appeal tauki Numit kunmanga chupna chatharakpa theatre workshop ngarang numidang nambol foijing da leiba public theatre hall da loisinkre public theatre artists association foijing nambol na sinduna workshop loisinbagi thauram aduda a niladhaja khuman na iba famba kumhai ipom amadagi ithak haibalila amasumiyam da utkhi thauram aduda Manipur State Kala Academy gi secretary Sunanda Thokchom hanagi Union Minister of State Padmashri TH Chauba Manipur Dramatic Union imphal gi director theatre critic Dr. Lamabam Rojendro Ministry of Culture Eastern Zonal Cultural Center Kolkata gi member Buddha Chingtham amadi theatre director amadi playwright A Niladhaja Khumanna athoiba mithung lensing oina saryaki Padmashri TH Chaubana Fongdokhibada Inkumja lishing ama chamapan humfu manga da register tawkhiba Public Theatre Artists Association ase artist miyam gidamaktani Masi yauba asina miyoibagi punshi khongchat suna khanghanba ngammi artist oibada theatre asisu tawdaba yade maram aduna theatre gi lam ase ningthina khangnaba honabada theatre workshop ta saruk yaba yamna maru oi haiki Mizoram gi amatangai raba Lengpui Airport ta airplane sing paikhatnaba runway da chelakpa horakpada runway da akai atoi kaya lerakpadagi ngasigi oina airport asida taragadaba flight khudingma cancel tawthokre airport officials singi matung inna ngasi Indigo flight ama New Delhi gi damak airport asigi runway dagi take off tawnaba honarakpada runway gi mataida kairakpadagi cheksin thorang lokhatpa oina ngasigi oina flight khudingma cancel tawkhibani hairi Masigi mathakta Kolkata amadi Delhi dagi pairakadaba flight singsu cancel tawdona tahalakhidre airport authority singi maike dagi haujik kairiba runway adu semjinnabagi thabak cheksinna changsilli hairi Norway gi forta hojik chathariba chahi asigi World Weightlifting Championship ta India gi mahut sinduna saru yaribi Manipur dagi weightlifter Saikhom Mirabai Chanu championship asigi kilogram nifu nipan gi kanglup ta silver medal fangbangam khre kilogram nifu nipan gi kanglup asida Mirabai napunna kilogram chamaga marifudara mapan thangatpangam khi masiga loinana apunba kilogram chamaga marifudara mapan asigi manungda mahakna clean amadi jerk ta kilogram chamatara mapan
thanggatuna anoba national record ani amasu nauna thamba ngamki ngasi anganba sarukta mahakna handaki championship asida silver medal fangba ngamlakhiba asi tharaga asigumba world championship ta medal loba ngamba ahumlak sure mahaki kilogram nifu nipan gi kanglup aduda North Korea gi Ri Songgumna punna kilogram chani tara humdoi thangatuna gold medal fangba ngamki अपने मजबूत दावेदारी को भी सुनिश्चित कर रही हैं। केवल कॉमनवेल्थ ही नहीं, एशियन गेम्स और ओलंपिक जैसे महाकुंभ में भी यह अपने आप को सुनिश्चित कर रही हैं। फिलहाल दूसरा टाइम 109 किलो। बहुत ही बढ़िया प्रशंसित, सभी का अभिवादन अभिनंदन और एक नए कीर्तिमान के साथ अपने ही कीर्तिमान में Lakadoriba December mangada India da pangthokadoriba kulhumdoirak suba India Russia summit ta saruk yana nabagidama Russia ge President Vladimir Putin India da laklaba yana leire hairiba summit asida Vladimir Putin amadi Prime Minister Narendra Modi anigi marakta wafum kaya wari sanaraba yana leire pauge likhun amagi matung inna karigumba Vladimir Putin na lakpatarabadi handaki India ge khongchat asina ingkumjai lishing ani kunmathoi gi matung da lakpa ahanba khongchat oigadori Mahaki khongchat asisu United States na Russia dagi India na thaugi potho kaya lesin bagi damak ahenba tax kaya thamjilakhiba asigi manungda oigadori Vladimir Putin gi khongchat asigi mang oinana Russia gi Deputy Prime Minister Dmitry Petrushev so haukiba mamangi chayolda India da laklam khrabani mahaki khongchat aduda mahakna Narendra Modi ga unaduna leibak ani gi marakta mateng pangnaba yaba hiram kaya gi matangda wari sanakhiba tanatana lau singu gi lamda leibak ani gi marakta free trade agreement ama taunaba gi matangda su wari sanaba leikhrabani Hauzik aying asagi pau amag lobirase Parki Agrometeorological Field Unit Amfudagi Pirakpa Aying Asagi report amagi matung inna ngasi Manipurda khwaidagi sabagi chang asi Celsius degree kunmapan desmik manga oiki khwaidagi ingbagi changna Celsius degree kunmathoi desmik sino oiki nungshita yauba ising manilgi changna ayukta chada marifudara mathoi amadi nungthildana chada humfu manga oiki Hauzik aroibada maru oiba pau amuka hanna Asigi tongan ba district singi mafong kayada ngasi su humfudara mathoirak suba wildlife week ki thoram pangthok na kre Manipur lengak na chatharakliba election drive ki saruk ama oina thangal bazar gi mafong singda lam khopchin guna dukan sajil lamba sing JCB sizinaduna thugai bagi thabak chathakre Mizoram gi Lengpui Airport ta aeroplane paikhatnaba runway da chelakpa horakpada runway da akai atoi leirakpadagi ngasigi oina airport asila taragadaba flight khudingma cancel tawthokre amadi World Weightlifting Championship ta weightlifter Saiko Mirabai Chanu Championship asida silver medal fangbangam kre anoba national record ani thamkre Pungjasi fawbagi oinadi matang asida Manipuri News Lojore makhataba pawgidamak ISCOM mityeng taduna lebiyo
ꯄꯤꯖꯔꯤ